फावगी मरुएब पाउदा सेंटर अमसुंग स्टेट लैंगाकना मियेंग संगदबना थबक्ता खुमांग चाउसिनबा ngamdri मोरे पुलिस ना मखा तारंग असिसु ह्यूमन ट्रैफिकिंग दा चेनबा अमा यावना मियोय कुनमाथोय फागतख्रे अमदी इम्फाल जिरी रेलवे प्रोजेक्ट ना सोहलबा खुलमरी की खुंजा सिंगना इम्फाल वेस्ट डीसी ऑफिस ता थोमजिनख्रे खुरुमजरी टाइम्स ऑफ मणिपुर न्यूज मियंग ताबिरिब पुनमकपु अरुणबला तरानोक्चरी पाउ संदोकना पिजरी भारत लैंगाकना मथंग सहीदा लोचिनबा पांदम थमलिबा जिरी तुपुल रेलवे लाइन चाद कुंथ्रादगिना निम्फु तमक सेमजिन पदंगाइरी सेंटर अमसुंग स्टेट लैंगाकना मियेंग संगदबना थबक्ता खुमांग चाउसिनदना लैरी हिरमसिदा रिपोर्ट अमा हौखिबा चही अनिरोम असिदा मणिपुर पाइखलक्लिबा रेलवे की प्रोजेक्ट असी थबक शुबगी सांग तपथरकपना चही असिगी मनुंगदा जिरीबामदगी तुपुल फावबगी रेलवे लाइन कमीशन तौबगी थंबा टारगेट अदु फंगबा ngamloitra हाइबगी अकिबा लैरे हाइरी आसाम की मालिगाउन गुवाहाटी दे लैरिबा जनरल मेजर कॉन एनई रेलवे ऑफिशियल सिंगी माइकैदगिसु थबक असि थुजिननबगिदमक मॉनिटर तौदबना थबक असि तपथरकपगी मरम अमा ओइरी हाइरी हिरमसगी मतंगदा टॉम टीवीना फंगबा पावगी मतुंगिनदी जनरल मैनेजर ऑफिस की माइकैदगिसु टारगेट असिगी मनुंगदा थबक असि लोइसननबा होटनबगी ममी उदबना अमदी थबक शूरिबा सिनमिसिंगना थवा याउदबना एशिया की ख्वाइदगी वांगबा मेजर रेलवे ब्रिज सिंग याउना हौजिक फावबदा थबक मपुंग फाना लोइसिनबा ngamdri अपुनबा थबक की मनुंगदा चादा कुंथ्रादगी निफु फावबा लोइसिनबता ngairi हाइरी मणिपुर सरकार की माइकैदगी रेलवे की प्रोजेक्ट असी लोइसिननबगी मतंगदा तुमिना लेसिनबगुम लैखिबना थबक असी मंगम सानदबनी हाइना पावगी सोर्स दसु मखा तारी अमरोमदा मरी लैनबा रेलवे ऑथोरिटी की माइकैदगिसु थबक असी थुजिननबा होटनदबना इम्फाल टुपुल रेलवे की लाइन असी मथंग चहीगी लिसिंगनी कुनमाथोय फावगी मनुंगदा लोइसिनबा ngamgani हाइबगी थाजबा ngamदना लैरी हाइरी मरमदुना थबक असि येंगसिननबा लेंगा की माइकैदगिसु सेंटर की गवर्नमेंट दा तक्सिनबा मथौ ताई अमसुंग तक्सिनबा वाटलबदी प्रोजेक्ट असिदा थमलिबा टारगेट अदु फंगबा ngamloi मरमदुना ngasiगी लेंगाकना रेलवे ऑथोरिटी अमदी सेंटर की लेंगाकता मतम चाना थबक असि लोइसिननबा तक्सिनबा मथौ ताई अमरोमदा रेलवे लाइन सेमगी थबक तपथरिबा असि लमदम असिगी आइना थिंख्रबा खुटलाई पाइबा लालहोलोप सिंगना रेलवे प्रोजेक्ट असिगी थबक सूरिबा सिनमिसिंग रेंसमगा मरी लैनना फाबा पुनबा कयागी थबक कया अमा चथरकपा असिना थबक असि थिंथाहन्नबगी मरम अमसु ओइहल्ले मरमदुना रेलवे लाइन की थबक असि अपिबा मतमगी मनुंगदा लोइसनबा ngamnabagidamक सिनमिसिंगबु अकनबा मोंगदा ngak senanabagidamक मतिक चाबा सिक्योरिटी एम्प्लॉय तौबा मथौ ताई हाइना प्रजा सेक्शन क्यादगी हाइनरकले हौखिबा सही अनिरोम असिदा मणिपुर पाइकलक्लिबा रेलवे की प्रोजेक्ट असि थबक सुबगी सांग तपथरकपना चही असिगी मनुंगदा जेरीबामदगी टुपुल फावबगी रेलवे लाइन कमीशन तौबगी थमलिबा टारगेट अदु फंगबा ngamlaroitra हाइबगी अकिबा लैरे हाइरी ngarangdagi more pulisna more gi tongan ba mafam singdagi nepal dagi nupi nimfu trafficking taunana ba purakpada rescue taukraba matungda ngasi ayuksu more pulisna more gi mafam kharadagi nepal nationalist nupi manga rescue tauba ngamkre amadi atopa nupa tara manga amasu hotel amadagi fagatkhre hairi panupa sing asi trafficker sing oribra natraga kari thabaki lakpano haibadu hauzik more pulisna thigatli masida karisu singnaba laitrabadi nupa tara manga asi thadokadauri amaromda ngasi ayuk anganbada moregi sunrise ground dagi trafficker oibani haiba yamna chawna chenuriba nupa ama fakhre hairiba miyoi adu mohammad ngakpigani Mr. Madan Kumar Kharel chahi yankhai gini thoi Nepal dagini hairiba nupa asina ngarang more police na nupi nimfu rescue tawbagi manungda nupi kungi traffic tawbada yamna chawna chenaba misak amani hairi hauzik more police na miyoi adugi machin hangduna thijina ba haukhre amadi more gi akoibada police na mikup na hom singna laikre Nakalamaromda ngarang more police na more da laiba hotel dipa dagi Nepali nupi kaya phagat kre hai khibadu nongpok lai malot chai gedabani hairi
Imphal Jiri Railway Project asina Tairen Pokpi, Zairen Khul, Atong Kuman, Amadi Fayengi Sing, Hariba Khul Sing Asida Chow, Nesating Piriba, Sigi Matanga, Mari Lena Singna, Mieng Sangbidre Haina, Pendava Fongdok Ladunangasi, Kul Marigi Kunza Singna, Imphal West DC Office Tomjin Kre, Khongjang aduda saruk yakiba Tairen Pokpi Awang Laikai Club ki Secretary and Mangizauna Aikhoigi Paumida Fongdorakibada Hauzik Paikhaliba Imphal Jiri Railway Project asina laktringai matamda hairiba khul marigi akoibada isingi awaba leiramde adubu project asi hek lakibadagi ising low sing ubuna chingbada thabak kayada khudong sadaba mayokna hale haiki ising su pitharakpa pingai maraksida moina mo akoigi hana charm ising je moina khara henna ugina akoi praja hairiba khungang ahum mari sida ising sula laktre adugi ising ji awaba si haujauji akoi mayok nei loina na moi project asi lapo matamda moi gi manung gi tanen gi hulliba gi chemical mayam gelamati gi ama mathi makum akoi gi paithor pasing asina hajana filter tawdaba maramna akoi gi lau simu da su adegi yumda pokhida nga siba adegi lau sing sirapa adegi moi gi lainang mayam sinna labukta phamjanba ithai nala hanagi paring si loi phunjalakba suguma mayam adegi hauji moina affected area ne de saliba lambi sida akoi hanagi leijaramba lau pham amaga phauna bayaba daniel kenen sing niyom sumna moina pambida ba phunjalakba aduna maram oraga akoida lau singu bisa awaba se kheng piba Tungda SDO Lamsang Coastal Company gi Railway Official Agriculture Amadi PICED gi Official Single Loinana Tha asigi manungda yengsilagani haibagi thajaba pirakpadagi khongjang adu santi oina loishinke Saliba sahi asigi January tha fawbada state asida leprosy na narba miyoi kunthra mari thengnaki baga loinana makhoibu tongan ba leprosy hospital singda lemna laing bagi thabak chathari official report ki matung inadi leprosy laina loina duna hingliba miyoi kunthra mari asigi manungda handaki chahi asida miyoi kunithoi laina asina nare haiba khanglakibani makhoi sing adugi manungda Imphal West gi mapan Imphal East gi mari Thawal amasung Bisnupur dagi taruk Sandel dagi ahum Ukrul Tamenglong amadi Senapati dagi amamamni aduga miyoi taranithoi amana mamang dagi layeng duna lakrabani leprosy na maram oiraga layeng sathariba miyoi kunthra mari asigi manungda kunthra nithoi di launa gandaba lainani aduga ani amana launa ganba oiri lainga ki maikai dagi su anabasing asida lemna layeng pibada natana mathau taba hidak langthaksu piri layeng sathariba doctor singna phongdokpagi matung inadi leprosy dagi ngakthoknana ba amasung anabasingna tangai fadana hiram taruk khangba mathau tai hiram sing adudi leprosy asi launa ganba amadi launa gandaba lainani adubu ayambana launa gande layeng duna fahanba ngami laina asi mama mapadagi launa ba natte angang amata poklakpada leprosy laina asi loinarakte mahik amana pokhanba lainani paf natraga sapna ohelakpasu natte laina asina naraba singna losinduna laibagi mahutta manak nakpa hospital singda ngalingaida tanaraga yamna laina fahanba ngami hairi Lep Party Mapana Punsinduna Citizenship Amendment Bill gi mayokta sangsilakpa khongjang lepa leitri ngasisu Lep Party singna irabot baban dalaiba CPI office mamangda wakat mifam chathabaga loinana mifam pangthokre mifam aduda CPI gi MP Binoy Biswam yaungna CPI CPIM AAP NCP RSP Praja JDS BSP amasung AIFB gi lusingba singsu sarugyakhi DM College of Arts ki Mahiroi Singnasu CA Bill Yaning daba Fongdok Laduna ngasi College asigi campus ta wakat mifam chathakre khongjang aduda saruk yakhiba DM College of Arts Student Union gi Debate and Extension Secretary Y Ramesna CA Bill asigi mayokta Mahiroi Singnasu khongjang kaya sangsinduna lakli makha tana bill asigi mayokta khongjang kaya sangsin gigani bill asi masing yamjadraba yelhomi singbu muthanaba bill ni haiki हाइबगी DM College of Arts ना कोई हाइबा protest अच्छे तौजबनी अमदी अकोई यूनियन सु हंदक Republic Day न चिंग बसो अकोई सरुक याजकी दे protest तौ वामो इन CB की मायोक्ता अकोई मखातारपा CB की बीजरा कई वो पास तौ यावगी फिल्म द लाइक लबगे दे अकोई सीगी मायोक्ता खोंजंग सिंग संचिन गनी आना अकोई student union सु अकोई सेम साधुने लाई है ना थमजरी
Hauzik paugi marakthana atenba break amtang lauzari. The Great Wedding Sale by Mobile Furniture. Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Furniture industry da chahi tara manga hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores anina miyam gi seva pijari. Miyam service vertical sing asigi khudong chaw lobby. Ngasi maglengchin biroksi Mobile Furniture Kwa Capital near Infal Quarters. Break ki matungda mayam amuka hana taram noksari. Citizenship Amendment Bill 2016 gi mayokta All Lilong Chajing Clubs Organization amadi All Lilong Chajing Mairapai Bilup na sinduna ngasi Lilong Kaithel da miyamna wakat mifam sathakre wakat mifam aduda saruk yakhibi All Lilong Chajing Club Organization gi President Oinam Ongbi Angobina CA Bill asi Rajya Sabha da pass tawraklabadi thawai phawbo thaduna bill asi gi mayokta khongjang sangsingani haiki. Hongji aikogi India Sarkar amade aikogi Manipur Sarkar da aikoina thamjaningba wafamdi bill asi khudakta aikoide withdraw tawbi sukta chanaba yaro kariguma masina aikoina prajana laujariba ngangjariba si tabi dadana sarkar na aikogi against da habidi praja singi mayokta bill asi hek karigumba chatharakpa taragadi Manipur gi or civil organization sina chatharakliba khongjang kuding da aikoi saruk yagani aduga maroina masida aikoina thawai phawba kathokpa ngamgani haibasi aikoina ngasi mayamgi memangda aina thamjari. Citizenship Amendment Bill 2016 gi mayokta bill asi Manipur amadi awang nongpok Bharat ta chatnaba yaroi haiduna Citizens Association for Rural Development CARD wabagai na sinduna ngarang Kaksing District ki wabagai Kaithel da wakat mifam famkre CARD gi thomi sing amadi wabagai Kaithel gi potpham phambi ima ibel singna saruk yaduna sathakhiba wakat mifam aduda miyamna Manipur da Citizenship Amendment Bill chatnaba yaroi long live Manipur haina kholaw kyasu lauki wakat mifam Aduga mari lainana CARD wabagai gi founder president Mayeng Bam Bhubaneswarna CA bill asi chatnaba yaroi bill asina maram oiraga lamdam asida khundariba yelhomi singda asoba saitheng ama oigini haiki. Amendments bill je masi akoi swa yaba ngamoy maramdi masina bharat ki awang mokta atopa lamdagi lakpa singdu ayamba mafam sida khomjalakani haibige koida singnajaba lei ana to oigi film sina Atopa Bangladesh ki lakpa Pakistan ki Afghanistan ki lakpasi mase khabar ta khar sakhi budi ai duga bharat ki mai lamda thoidong lairoi aduna makoi niam pami ba bharat ki awang nokok lam lomda makoi hingba nungai ba makoi hingnaba ki lambi nungai ba hawa nuksit phaba sumarum kya sina bharat ki awang nokok lamdam da hairiba mitup chinga se loina thomjalakani maram duna hairiba Citizen Amendment Bill ase ek on biganu Nakal amaromda ngarang numidang ngai khong khuno maira pai bi lupna su CA bill gi mayokta maira gi rally chatkre miyam gi maira gi khongchat aduda Manipur gi ngamkhai kai ba yaroi amadi Manipur da CA bill chatnaba yaroi haiba kholaw kaya su lauki. Salt Village Khongjomda Laiba Slopeland Public School gi Taragatare Suba Mapok Kumon Thoram ngasi School asigi campus ta pangthokre Kumon Thoram aduga mari leinana School asibu linkhatuna aphaba mahairoi kaya puthokna ba honabada achouba thogai kaya purakhiba founder singda school gi maikaidegi asamba khudol piduna ikai khumnaba utkhi ngasigi thoram aduda Cabinet PD Minister Karam Syam School asigi chairman Yandrembam Themboy Lamjingba Group ki chairman Sanasam Jeki Mangang Mutua Museum
म्यूजियम की डायरेक्टर मुतुआ बहादुर न चिंबा लुचिंबा कयाना सरुक याखी थौरम अदुदा सरुक अमा ओइना स्कूल असिगी म्यूजिकल क्लब की महिरोई सिंगना नाट की ओइबा जगोई इसे कयामसु उतखी थौरम अदुदा स्कूल असिदगी हौरखिबा महिरोई अमा ओइना लमजिंगबा ग्रुप की चेयरमैन सनसम जेकीना महाकना ngasi नोलुकपा मियोई अमा ओइरिबसी स्कूल असिदगी तमजरखिबनी हाइना महाकी स्कूल बु थागटपा फोंदोकी स्कूल असिगी ओइना हिरम खुदिंगदा मोरल सपोर्ट तौगनी हाइखी जेकी मंगांग सोदे आई 2004 दगी सिदा CBSE की फर्स्ट बेस होइना स्कूल असिदे होरखिबने स्लोगन पब्लिक स्कूल असिगी टोकटोकपा माय बेसिक All Manipur Muslim Student Organization AMMSO na Lilong PIC ngasi nungthil solon sinkre laingak na kayarak hanna thajaba pikrabasu ngasi fawbada Primary Health Center asida Dr. ama fawba tharaktabadagi AMMSO gi thomi singna Health Center gi main gate ki so adu launching khibani All Jiribam Sports Association AJSA Jiribam na sinduna Jiribam Higher Secondary School gi playground da January gi tang kunipan degi hona punna team tara mangana saruk yaduna pangthokliba kunipan suba KC Malik Memorial Football Tournament 2018 gi ngarang sana khibar preliminary knockout stage की first match इस्टेल क्लब दिबोंग ना कुकी स्पोर्टिंग क्लब KSC पंजिल अहुम अनिदा माइथीबा पीखी अनि सुबह ग्राउंड साने की बा मैच तना PSG ना PFC बु पंजिल मरी सिनोदा थोइकी ngasi अहान ग्राउंड LFC अमदी न्यू लाइफ क्लब अनिना सानगनी अदुगा अनि सुबह ग्राउंड ना सिंगर बोर्न FA अमदी FC कंगालू अनिना सानगदौरी पाउगी मरथन अत्यंत ब्रेक अमतंगा Manipur की अहानबा 24/7 कैब सर्विस ओरिबा लमजिंगबा कैब सर्विस ना मियाम की सेवादा लेजरी अपाम्बा सर्विस खनबियु इकोनॉमी रेट ₹15 per kilometer स्टैंडर्ड रेट ₹25 per kilometer लग्जरी रेट ₹55 per kilometer मणिपुर की डिस्ट्रिक्ट सिंगी मरुइना माउ सेनापति उखरुल मणिपुर की मपाल की लमसिंग लोइनाना लुहोंगबा मदी अतै थौदोक सिंगी दमकता अखनबा डिस्काउंट पिजरी हेना कुपा मरोल की दमा कांटेक्ट तोबिरो 1800 1027 959 amadi 8794613154 akhoi website www.lamjingbacap.com लमदम असिगी लौनी सिंगमी सिंगी अहांगबा लमसिंगदा थाबी हौरो महिंद्रा कंपनी अमदी हॉलैंड कंट्री की हाइस ZPC कंपनी का पुन्ना टिश्यू कल्चर तौरगा पुथोकचबा असेंगबा अलू चार इरमदम असिगी लेबाक लेहावा यामना चुनरबा अलू अंगांगबा लेडी रोसेटा अमदी अलू अंगौबा कर्फी ज्योति मखल अनिमक फंबिरगनी सुपनतगी अलू पीस अमना अलू केजी अमा हेना पुथोकपा ngamba अलू मखलनी इरमदम असिबु चाबो ओंगनबा अलू पुथोकलसी असेंगबा अलू चार थारसी सारनबा अलू हुंदोक खाना मतोन थोकलगा सेंबा अलू चारा थारगुम सी हाइब खोलाव अमगा लोइना सही अहुम सुगना चथरकपा मिशन अमगी मखादा पुजरकपा अलू चार सिंगनी मिपाल तांगदना इरमदम असिदा अलू की अवाप लहलगुम सी लेंगसिन बिराउ ngasimak महिंद्रा ट्रैक्टर शोरूम मालोम बाजार लिंटोय हाउस कक्सिंग बाजार अदोंगी अहांग मफम सिंगदा अलू थाबिदुना इरमदम असिदा अलू की अवाप लहलगुम सी ब्रेक की मतुंगदा मयाम बमुका हन्ना तराम नौकसरी लुपा लाख मंगा फाउगी मनुंगदा लैबा एनुअल इनकम की टैक्स ककलरो हाइना फाइनेंस मिनिस्टर पीयूष गोयलना इंटरिम बजेट पुथोकपदा हाइख्रे लोइनना सावरबदा मसागी लम हेक्टर अनिदगी हेना लैजेदबा लौमी सिंगदा चहीगी लुपा लिसिंग तरुक पीरगनी अमदी अनऑर्गेनाइज सेक्टर की थौमी सिंगी ओइबा मेगा पेंशन स्कीम हौदोकपगी थौरंगी मतंगदसु फाइनेंस मिनिस्टर की इंटरिम बजेट स्पीचता पनखी हौखिबा सगोल से नुमिता पांगथोखिबा मेघालय टीचर्स एलिजिबिलिटी टेस्ट MTET की वाहंग से लीक ओइखिबदुगी मतंगदा गारो हिल्स लैबा तुरा पुलिस ना FIR अमा लखटखिबगा लोइनना साइबर क्राइम की अखंग अहिसिंग तानदुना थिजिनबा हौख्रे क्वेश्चन पेपर अदु अयुक अंगनबदगी सोशल मीडिया दा लीक ओइरकपदगी सरांगनबा थोखिबनी अदुम ओइनमक एग्जाम दी पुंगफम साना अदुम चथखि सही तरुक तंगाइरिबी नुपी मसा अमबु फमलानखिबगी थौदोक का मरी लेनना पुलिस ना मियोय अनि फागतख्रे थौदोक अदु अवांग थंगबा गुवाहाटी की अमिनगाउन पोस्ट ऑफिस कॉलोनी दा थोखिबनी फारब मियोय अनि अदुदी जगन्नाथ दास सही कुनगनी थोय अमदी बिजोय मालोय चही
taragani kawi police tagi fangba paugi matung inna miyoi ani aduna nupi masa adu themduna makhoi gi mayumda pusinduna crime asi sathakibani nupi masa adu gi imung manungna police ta FIR thangalaba matung da crime asi da Chennai hairba miyoi ani adu police na fagat kibani hairi Bharat ki atai mafam da pangthok pagum Nagaland da su lamdam adu ki urban development and municipal affairs ki minister Metsubo Jamina Nagaland's street food and festival ngarang Kohima da leiba directorate of urban development da hogdokre Sehri Samriddhi Utsav ki saruk ama oiriba numit tara mangani sathagadaba food festival asi state urban development agency na food safety health and family welfare amasung Kohima municipal council na punna sinbani Ngasi Manipur da phone ki ba pause singda kari kari maru eba pau yauri bage habdu mayam punna mung mieng taminasi Sangai Express Citizenship Amendment Bill menpek na hena kanba khongjang gi firep lokre Nepal dagi nupi macha chamaga ama Imphal amasung More da rescue tawre People's Alliance Manipur semkhre nini chupna khongjang chathadauri Rasnath ki wafam thazabangamde MPP Pok nafam Citizenship Amendment Bill 2013 ki matangda convention pangthokre awang nongpok ki oiba struggle ama punna changsinaba lepnakre February 3 amasung marida Manipur sinba thungna mass protest tawragani lupsing Nepal dagi lalona ba purakpa nupimacha chamaga rescue tawre interim budget NE gi chada kunmathoi hengatkre income lakh manga fawbadi tax thiraroi Chief Minister na Prakash Javadekar ga unaduna education sector gi khanakre Naharol gi thaudang menpek na sinduna CAB gi People's Convention pangthokre international support longnanaba warep lokre Wathok oiriba Citizenship Amendment Bill 2018 Rajya Sabha gi agenda list gi lokthokre Startup Ideas Days ki applicant 3,433 bu favoritism leitanaba ningthina evaluate tokhi Chairman Delhi Police ki thawong amjuna condemn tokre Ima Kombi leikhidabagi 19 suba ningsing thoram pangthokre Ichel Express Manipur miyam gi khongjang mai paklagani haiba thajabalai manauton Rajya Sabha ki mifamda CAB 2013 bill puthoklabadi thingnaba akanba mowong hotnagani Sanjoy India ki President na Constitution ki mayokta leire ningthauja lancha Awang nongpo ki yelhomi kannaba malem gi miyam dagi mateng longnaba apunba warep lokre Sana laibak chahi gi income lakh manga fawbagi manungda leiba miyoi singdagi tax loraroi Union budget North East ta thadaba senfam chada kunmathoi hengatle Myanmar da trafficking gi purakpa Nepali nupi chamaga ama kanba ngamhore Iraibak South Asian gi sahar singda yonaba puramba Nepal dagi chahi nauriba nupi macha nifu kalhore Yelhomi sing kanjanaba UNO yauna malem gi leibak singdagi mateng ninaba warep lokre Political party singda thazaba pirakle Loislakpada maru eba pau amuka hanna Center amasung state laingak na mieng sangdabana thabak ta khumang sauksin bangamdri More police na makata na ngasi su human trafficking da chenaba ama yauna miyoi kunmathoi fagat kre Amadi Imphal Ziri Railway Project na sokhalaba khulmari gi khunja sing na Imphal West DC office ta thomjin kre Hoziki oinadi Manipuri pau matang sida loizare Times of Manipur News mi eng tabiri punamakpu ARUNBALA mukha na khurumjari